Image PAODAM yang tabiri bersungguh yumnam Anuradha Devi nei kono nakrumzari Housing Maroi PAODAM Darani tu sebab Manipur Legislative Assembly Election 2022 ge ani sebab tanggal chemical Assembly Kendra kunito dengan sebab thadana krai Miyamna Congress da thazaba thambak loina nang mathangi lenga Congress na lusang basarkar ama soidana lairagani haina keren jina phundokrai ZDU ki midapti azadumani gi gari thugaram lei loina na Russian force na pung mga nungay kapa leplaga miyambo city adudagi chapage ayaba kekre Housing Pausan no bizari Tarani to suba Manipur Legislative Assembly Election 2022 ge ani suba tangka ki Mikhal Assembly Kendra kuni chuda ayuki pung tare taki nungtingi pung mari phawa thadana krai Kendra khara dadi pamdaba thaudo khara thoktuna bhot thadaba lepa yawung nakhi ngasige ani suba tangka ki Mikhal asada mire marapudarani choina lamba tawnare handaki Mikhal asada BJP ki kuni choi Congress ki tarani pan NCP ki ani NPP ki taramathoi ZDU ki tara Sivasena ki ani RPA ki ahum RJSP ki ama CPI ama amadi independent tarani thu yaure ngasi nungchen pung ahum phawda phangba report ki matung ina chada humputare 10 mek tare chino ki changda botata nakhi ngasi gi ani subatangka ki Mikhal asada free and fair oidabagi wafam khara kaya voter kyana pendaba phungdana ragni amaramda ngasi ayu pung mapan khara helpa adwaida karong kendra ge 47/49 ngamzu polling station da EVM lak laga punaba honaramba mioi ani security force na nomaina kapada ama sikhiba loinana amana asopan nangkre nomaina panbadagi lekhidaba mioi adugi maming ke lungbau kawi aduga soklaba aduna v sope kawi makoi animal ngamzudagi ngaktane amaramda thaudok asina maram oraga bodhadaba thingzingkre loinana 42 technopan kendragi khudai khulenda leiba 42/29 polling station da bodhadana ringaida miyamna nungna landarakpadagi irang thokre police na blank phaya ka tawkre amaramda mamang tha tangkuni panda pangthokiba kendra kuntrani panda pangthokiba Mikhal aduda pamdaba thaudok thokpadagi kundra pam hanglab thanlon yamna tunga tunga ba kendra kharage polling station tarani choida report tawnaba khangalak pagi matungi ina ngase report tawkre nungthin pung ka om phawbada 66.18 ke sangda bhothadana ki chingi polling station kharadadi ingna santi oina bhothadana bage pau phangi ngasi ani subatangka ki pangthokiba Mikhalda Chandian district ke Wangparel village da leba 41/3 polling station da NPF ke candidate langho potring ka anange agenda ki hanba amade hanagi MLA SD Victor nunglong ka amade candidate pu maphamba aduda lerba worker singna phul saidapa ki matangda general sing ainge matung ina thabak lokhat piu haina police da worker kre hanagi MLA SD Victor nunglona pangwisangda hai hariba polling ka asida NPF ki candidate ki agenda ki handuna polling maphamda changhanre haibge pau lakpadagi mafam aduda candidate masai yauna changchen ki maduda lairamba miyosingna makhoige agent laktabani harakpadagi agent aduna nakoina threaten tawbadagi mahak kiduna laktabani hairibadagi khangautana mafam aduda lairamba sangka aduna candidate masamakta khotharake haina phondoki makhatana mahana hai chaningi mafam pa ayamba makhoina niyamge wangbada vote capture tawre maramasana report tawnaba CEO na yengsinbiyo haina phongdoki Chandian sida hojik handa ngasi se asi katana tanna but punnamak almost punnamak si capture tawro sum labani ado akoina su to phom to ne adagi masigi report tawnaba akoina singani asi government election commission of India national report PBO and then the presiding officer does not PBO returning officer does PBO hadna akoi ge awa ba kitang che
sigi press da ai masya da haje ung tre te he ho ki budigi without a single of agent yaudana mo hisik antoro me Hariba 41/3 polling aduda Pongwising sanglobada khula adugi majida miyo kharana lambi thingba thenarake loinana Pongwising na mikhalgi pau longna balakpani hairabasu changba yaroi haina athingba thamlaki Kaksing Assembly constituency ki su ngase ayupung terektagi miyamna thoraktuna santi oina vote hadanaki Anisuba tangkaki oina ngase mikhal pangthokiba asida sugunu Vidhan Sabha Kendra dasu mikhal asi ayuk angan badage hauna Voter singna paring leptuna mana pana pamba mirep singda santi oina vote hadanaki Anisuba tangkaki oina ngase mikhal pangthokiba asida sugunu Vidhan Sabha Kendra dasu mikhal asi ayuk angan badage hauna Voter singna paring leptuna mana pana pamba mirep singda santi oina vote hadanaki Sugunu Kendrage sitting MLA K Ranjisu Sero Part 2 39/30 Sero Manipuri Primary School da lagtuna bodadagi polling station asida voter punna lesangama chamasuna mari lebada nupa votana chamanga humphumanga amadi nupi votana chamanga kunthra mapani bothadabagi changchada maripugi mathakta thadana khe haire MLA K Ranjana pangthokliba mikhal asige matangda phongdorakhibada handaki mikhal asi manipurgi kendra ayambada BJP na hingsa kya jatharakhiba asina mikhal achida Jing amadi tamda leriba praja miyamna sungsoi soi dana Congress da thazaba thamba kaloinana lakadaba mathangi laingak ase Congress na lusang ba sarkar ama soidana leiragani haiki Manipurgi da leriba tongan baching amasung tamgi sit humfugi isorgi masak oraba praja singda handaki election da soidana justice tawgani ahan ba tangkaki election aduga ngasi ani suba tangkaki kendra kungani thoi including aigi sugunu kendra yauna sigi Kendra Singase Prajana Soidana decision Pirakpaga Loinana and the Congress Yauba Congressional Luching Badumba Sarkar Mas Soidana Lakani Habigi Sauna on the Tazabla in Tamsake. Tarani Suba Manipur Vidhan Sabha ke ani suba tangkaki oina 42 Tengnopan Assembly constituency Moreda Sobo Thadana Kray Puna polling station Tarama Palairiba More Manungda 95% Yauna Santi Oina Bothadana K. Loinana ngasi more manungda punna polling taramapanda voter lesang taramatoi chani pantho humputare leibaki manungda lesang taramatoi chani marpudar ni choina vothadana ke amade more manung khaktada 95% yongna thadana ke 42 Tengnopan Assembly constituency asagi BJP ki mere po iriba led pau hau kipna more 1 number 9 da leriba 42/70 da vothadaki loinana mere po iriba Led Pau Haukibna Haikibada Tengnopan Assembly constituency Asida Mahaka Nangnaba Lamba Singdage Votan Masing Tenkai Henduna Vot Pangane Haibagi Taza Wawa Pumkya Ama Pomising the Pondorakli 40/13 Zebam Su Taranitu Sabha Manipur Legislative Assembly Election 2022 Yamna Santi Laina Ayoki Pung Teretage Vot Thadaba Hauke Voter singna vote hadaba matamda technique oiba maramna nungthen pung manga khara henbada DC complex ta polling ka official sing ballot box sing puduna thongba hoki punna jiribam asigi oina poll percentage asi 75.02% oike hairi ayuke pung teretage polling station number 40/13 da vote hadaba Lakpada BJP Manipur Pradesh ke General Secretary K Kumar Singh na hai Mikhal Asida Bharatiya Janata Party na Mangzint Lesing Manga Helaka Kagani Manipur Manungda Set Humpu Laibaki Manungda BJP na Kuntra Nipandagi Nipuni Toy Power Helaka BJP na Sarkar Sangmani Haiki 40/21 Amasung 40/22 Sonapoda JDU ki Merep Mohammad Achab Udina Pawisingda high board as a Miamna peaceful oina Pangtong Naba Hazening Day BJP na Kwaidage Nangnaba Lamba Oiragani Amade voter listen om Helaga board Sukagani Haiki Polling Taramak Chatluba Matamda Yamna peaceful oina board Hadabatenaragli Asumna board Tadanarabadi Ziribam as a Soidana Chakatba Amapura Pangamgadi Amade Mangzint
लिसिंग अनिरोम हेलगा भोट कागनी करिगुंबा भोट कारबदे ख्वाइदगे सोथरबा सिंबु हाना मियंग चंगजगनी हाइखी बीजेपी की मिरेप ओइरिबा एंड बुजे चंद्र सिंहना हाइखिबदा जिरिबामदा लेरिबा अयंबा पोलिंग स्टेशन सिंगदा चलबा मतमदा पोलिंग स्टेशन खुदिंगमक सिक्योरिटी ना ngaksenna voter singna नियम कायदना इंगना चिंगना भोट थादनरी जिरिबामदा लेरिबा प्रजा खुदिंगमंगना सो भोट थादबा लोइना हाइनरे अमदे परसेंटेज असिसु यमना वांगले माना मखाताना हाई ehangna yamna nuwaizaba amana election ase khana chanyaba yaudana santi oina pangthokliba ase ubada yamna nuwaiba phawi ehangna soidana kagani haina su khalle haina fogdarakle mamangaida lalhoglumna voter capture tawba amade proxy voting taramba adu house BJP amade Congress ta tawduna leire haina Ukrul constituency ge NPF ke candidate Ramoibana maransidakle Taranithoi Suba Manipur Assembly ge Ani Suba Tangkake ngase pangthokliba mikhal aduda Ukrul constituency ge oina paktagnana BJP amade Congress ke workers sungna polling station manga henbada vote capture amadi EVM thugai bana chingba aranba pambai ke season aduna vote kanaba honake mikhal chumna pangthokhedraba polling station singe mikhal hanaba Ramoiba ngase pangwi singa unabada mari lainaba singda dima tawrakle Mahana Makatana Ukrul Higher Secondary School da hangba 44/40 polling station da BJP ke workers singna atopa khulgi miyoi kya puraktuna proxy voting jatake haike nakala da koi samnaraba NPF ke candidate asibo sagapa miyoi kya amade candidate masama yauna Haiba polling station asida security amade polling personnel ke mamang maktada mass proxy tawgani haiduna thomsin krai security personnel amade workers singe marakta akan mamongda mungnarakpadage mafam aduda duty taba ITBP personnel su nongmai lokjingduna threaten tawba pawisingna thainarake thawong asibo akan mamongda yaningdaba phongdoragle hojiki nungthinda ko thathaba lakpa kan min loina ayu hab lame haina ko nagoi shu presiding officer man hai gare adu de C1 ni hujiki higher secondary school da mock to bisidi BJP supporter na to oirame mongko chepu da put capturing to di congress na to oirame adu ga hujiki CI da EVM thukai badu adu shu congress ni adu ga sangsak da put capturing to badu adu shu congress ni Shangsha ki ai masamang chala ure ai NPF ki polling agent sing do ai lak chingai da moina chingthokpa male checket du shu ai na thuk sekhai rami BJP ki mire poidipa paunam brojana wangjing ge polling station number 9 de ge 17 phawda sunam sasan tawduna miyam ge voting rights sing matpide polling station sing asida INC ge agent sing phamhandre ngarang su agent oigadoriba singda ake akhang pibage thabak chatharam lei haidiba wafam singka ase report tawnaba ECI da wakalagane adubu mahake rival candidate asina tenthada mahake agent phamandre report tawio haiba lana tawrapa ase yamna luchadaba thawni tenthada security ge akanba section thawranga loidana yamna santi oina bothadanare mahake agent amata tharakte BJP na sarkar paiduna miyamge niyamge wangbada thabak tawrabasu soidana mahak mai pakani prajamiyamna mahapu support tawiri haiki kendri asida mikhal gamari lainana hingsa ge thabak tawragliba ase karba tawba sendong khaktage khanba mesangna rajniti da sanglapedagini haiba wafam ANC ge mire poriba hemantana phongdoragle makoi da ngak cheliba mayam ase sarkar gi mechane oiba Manipur ki state police ki force oiba aduga government employee manung da leiba masina lawtunaraga makoi vote thada base yamne yang satari aduga mi jing ase koi vote thada andaba masi aina yatta wai election to natti vote thada ba khangna bi da mutta koi ai sa ma vote thada role moi vote thada na ba leibni hadi chabiu wangning area polling number 9 dagi 17 ma chabiu vote kyam thada ke hambiu aduga voter jingle changa ga noi vote thada garba da sigi ma am leiram moi masina chau pramala ma oirabani
Khangabok Sorok Wangma Primary School 35/14 da Khangabok Sorok Wangma amadi Sunny Lokon ke polling station da BJP ke merap yauna workers sangna ZDU ke merap ti jadumani ke gari thugai khrei thaudo ga sagi matang da ti jadumani na phongdorok pada polling sida BJP na vote capture tagodare haiba pau phongbadagi pung mariga minute kunda mafamba aduda sangsilobani mafam aduda menjorna yaipare BJP na yaipare haina lauraga lairami thawong asi SP Tawalda Sukhangan ki loinana mahanga sangsinduna santi laina botausi haike adubo laibak thibadi BJP ki mire poreba menjor manganga amade khangabo jila parishad ta mire oiramba ke S Rajan yauna mahaki gari thugarakhe loinana magi escort ke gari dasu aso apan tholake asuguma democracy bo khongpakna kaubagi thawung asi thamoisomna nongaijade haiba wafam thamlakhe Nakalong maramda 35/16 Khangabok awang mamang lekai ge polling station da BJP ge miyoi na proxy tawbak loinana ZDU ge agent phaman birak taba thamoisomna nongaijade ECI na miyang changbidana polling ka asi report tawbiyo haina agent phamanaba chalubada moirang them meghana mari leina basinge puning chingchalapre Rambu ilake aga putare makha suida ma jobsle ma tawraga isi agent phamalami phamama matung chidagi akogi BJP gi lairiba sinau ki sina nang phamba yaroi po aina yang kanna su nang je ke dawdi phamganu aina ngon yang kanna chitran tawi Kumza lisangani nipanda India amadi Manipur laingangna nakal ahumge santige wari sanana bagidamata suspension of operation su chaniriba koke lalolup singna India ge democracy ge festival amani hainariba mikhalda mai onsilaktuna bhathada bage sarukama oina su chaniriba koke lalolup singna tarani thoi suba Manipur state legislative assembly ge miref mikhalda makoi ge designated camp singda bhathada ki Chandigarh district ke Kangbarol da Labour United Cookie Liberation Front UKLF ke Nazareth camp Mobanpoi designated camp da Suda Lediba Kadar Singhe 41 Chandigarh amasung 42 Tengokpan Assembly constituency da makoi ge vote postal ballot paper da bhathada ki Ningsang bayabadi kuki laloklup sing kumzal isangani nipanda India amadi Manipur lainga ka nakal ahumge santige wari sanana bagidama suspension of operation su janakrabatungda kumzal isangani taratreta taramatoi suba Manipur assembly ge election da ahanba oina surubyaduna bhothadaba haurakhe Manipur da hokiba pung kumari da miyoi taratro COVID positive over thenakre miyoi amana laikhidre pungpham masida miyoi lisangama chama kuntaru COVID test okay maduda miyoi taratro COVID positive oikhibana ngasige COVID positive oibagi changchada ama dasmik mari da laikhi status ge oina COVID license sadorapade ke ngase phawda apunba miyoi lakama lising kunthra taruk chanipan marphunipan COVID positive oikhre masigi manungda miyoi lisangani chama taramari na laikhidre ngasi miyoi kulumdoi COVID naba phaduna disaster okay ngasi disaster tawkraba sing ase tharaga apunba COVID naba phakhiba missing lakama lising kuntramari chamanga sumna taruk sukhiduna state ge COVID naba phabagi chang chada marupudra nipan dasmeka ani taruk yaure active case na chaniga humphuni pan leide kairaw kendra gi manung channa saman tangkhol village da leiba horme aung se chahi humphumanga leikidraba apokpa somi aung se koba miyoi amagi yumda sakangdaba singna ngarang numidang pung taramathoi tarakpada amade nahan numidang pung mapa makhairam tarakpada hanjin nomai round kya kapsinduna imung manungda ake akhang pohan khiba thawongbo yaningdaba phongtoktuna ngase khunja singna wakan mi phangkhre wakan mi phamba duda saruk yakhiba khunja singna pongdorakpada sakangdaba singna asonta ana oiba tonzaraba miyoi asida karigi aki akhang asi pohan biribano matung tawigano hairaduna makhoidage tahoba nongmai maru kaya irimung police da khusina kre haiduna phongdoragle asigumba live atm gi thodok sing ase amuk hanna thoktanaba samon women society maira pabisina appeal tawjari akoi tasena thodok nongmai gi thodok ase yaningde
Ukraine की city Mariupol da question duna leriba Russian forces singna pung manga nongwai kapa leblaga Myanmar city adudagi sapage ayaba pikre World War II da Nazi na Leningrad bo blockade tawduna Myanmar karimata phangankidaba aduga manana Russian forces singna su Mariupol gi Myanmar food electricity water ne sangba phangankide haidi city adugi mayor Badem Boychenko na haikibada Myanmar food amasung medicine pibagi phanganaba blockade hangdunabagi yanaba purangnaba honaki nimit tarani launch chatharakpa asida Ukraine gi city ani Bardyansk amasung Kherson loksan khrabani missing langmari lising yang khairom leiba as of si mapanda ba Mariupol city loksan bana Russian forces ngi asawamana oigani hairi Kremlin gi wangangloi Dmitry Peskov na haikibada Ukraine ga wari sananaba Belarus da ngairi Ukraine da landaba ki damak Russia bo western countries na kana yaning da phongdong na redli Ukrainian President Volodymyr Zelensky na mateng ke hena bibina ba Washington da appeal tawkre US Secretary of State Antony Blinken na Brussels da phongdok ki bada President Putin gi lana ekhoi punamapo khudong sataba kaya mayok na hale haiki Housing Arugada Maroiba Pau Amona Pizari Darani Tusuba Manipur Legislative Assembly Election 2022 ge Anisubatanga Chemical Assembly Kendra Kunito Danga se Pothadana Kray Myanmar Congress da Thazaba Thambak Loina nang mathangi lenga Congress na lusung basarkar ama soidana lairagani haina Kerenjina Pundokray ZDU ki Midapti Azadumani gi Gari Thugaram lay Loina na Russian force na pungmanga nongwai kapa leplaga Myanmar city adudagi chapage ayaba pikre Image PAODAM ngasigi de matang ngasida loisere ni tabiri bisangba mukana khulumjari